ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯃꯅ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯂꯣꯏ ꯕꯤꯔꯦꯜ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯃꯅ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯂꯨꯋꯥꯡꯁꯪꯕꯝꯗ ꯂꯩꯕ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯃꯦꯒꯥ ꯖꯣꯕ ꯐꯤꯌꯔ रोजगार मेला अमा ngasi चीफ मिनिस्टर एन बिरेन हौदोखिबगा लोइनाना कॉलेज असिगी बिल्डिंग अहुम अमसु ngasi संगाखरे चीफ मिनिस्टर ना संगाखिबा बिल्डिंग अहुम अदुदी एडमिनिस्ट्रेटिव बिल्डिंग ओबीसी गर्ल्स बिल्डिंग अमदी क्लासरूम बिल्डिंग नि हारी ngasi हौदोखिबा नुमित निनी चथगदबा मेगा जॉब फेयर अदुदा पुन्ना स्टॉल 23 ना सरुक यारी थौरम अदुगा मरी लेनाना कॉलेज असिदगी हौरखिबा लेंगाकी थबक फंखरबा महिरोय मरीदसु चीफ मिनिस्टर ना अचंबा खुदोल तमनुना मखोयबु पुनिंग थौगतखि अथोयबा मिंथोंलेंगी वारोल पीरदुना चीफ मिनिस्टर ना हाई थक्सी खासी यावदबा खुनाई अमा कैदोनुंगदा चावखतपा ngamloi मसिमंगना कॉलेज सिंगदा असेंबली तौबगी सिस्टम अमा सेमलिबनी खुनाई असिदा थक्सी खासी थंबगा लोइनाना नेशनलिज्म की ओइबा वाखलोन लहेनगदबनी सेल्फ डिसिप्लिन अमदी नेशनलिज्म लैरबा मतमदा मरैबाक मजाती नुंसीबगी इहुल लाकनी मजाती नुंसीबा मियोय अमना कैदोनुंगदा फत्तबा थबक तौरोय हायरदुना लमदम असिदा लैरिबा थबक फंगदबा नहा कया थबक फंगनबा पांदमगा ngapigani pandamda asigumba mega job fair ama pangthokpa asi chawthokchaningaini mahakna makhatana hai leibaki thabak khakta natana entrepreneur kaya semgatuna lamdam asigi sel thumgi phibam hena phagat hanba honaba changi thorom asiga mari leinana education minister thongnawjam basanta kumar na hai lamdam asi khakta natana atopa leibak kaya dasu lengaki thabak phangba haibasi awabani lengaki thabak khaktana thabakni haiba haina loba yaroi थबक फंगदे हाइदुना लेंगाकता ताइसनबगी महुता एंटरप्रेन्योर अमा ओइनबा होगलकलिबा नाहारोल सिंगना होनबा मथौ ताइ ngasi पांगदोलिबा मेगा जॉब फेयर असिनसु लमदम असिगी नाहा कयागी मसागी सेंथोक लंबी सेमबदा अचौबा मतेंग ओइरगनी हाइरी मखा तारकपा पावदा इम्फाल दिमापुर लंबीदा पंदुना लैरिबा ट्रक ड्राइवर सिंगदा चाना थकनबा पोलमसिंग यंथोखरे ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर यूनियन की मीटिंग मखादा सेनापति डिस्ट्रिक्ट ड्राइवर वेलफेयर यूनियन सरफेस ट्रांसपोर्ट हिल्स एरिया ड्राइवर्स वेलफेयर यूनियन का खुसमनदुना नेशनल हाईवे 2 इम्फाल दिमापुर लंबीदा पंदुना लैरिबा ट्रक ड्राइवर सिंगदा चानबा चिंग हवाई आलू अमदी थावना चिंगबा पोलम सिंगा लोइनाना थकनबा इसिंग यंथोखरे पोलम सिंग अदु सेनापति डिस्ट्रिक्ट ड्राइवर्स वेलफेयर यूनियन सेक्रेटरी लोलो अमदी सरफेस ट्रांसपोर्ट हिल्स एरिया ड्राइवर्स वेलफेयर यूनियन की वाइस प्रेसिडेंट अथिको रणबीर लुचिंगदुना लोडेड ट्रक चनीगा हुंफुदरा मंगागी ड्राइवर सिंगदा यंथोकिबनी नागालैंड की लालमती मनाकी जुबा जगादा सिंग निंखाइबदगी नुमित तरानी हेना ड्राइवर सिंग नेशनल हाईवे लंबी परिंग असिदा अवाबा कया खांगदुना लाकिबनी मणिपुर लेंगाकनासु नागालैंड लेंगाकता ड्राइवर सिंगना थेंगनरिबा अवाबा सिंग खंगनदुना हाईवे की लंबी याद्रिबा मफम सिंग सेमजनबिनाबा यूनियन की माइकैदगी मणिपुर लेंगाकता अपील तौरकली लोइनाना कुदोंग चादबा अमदी चाना थकनबगी अवाबा मायोकनरिबा ड्राइवर सिंगदा यूनियन असिगी तदुबीदा लैरिबा ऑफिसदा पाउ फावरकनबा ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की जनरल सेक्रेटरी माइमोम अलिनना मरी लेनबा ड्राइवर सिंगदा खंगहलकली मखा तारकपा पाउदा कांग्रेसना लेबाक कायरबसु याई हाइबगी वाखलदा थबक तौरबरा चिंगनरे सीएम बिरेन ngasi sanjentongda leiba chief minister gi bangloda paumisinga unabagi thoromama pangthokre paumisinga unaba aduda chief minister n birenna leibak asida leiriba opposition gi thodang loriba congress na india gi apunbagi saktam asi thugaina ba honariba asi yaningde nda gi lengak lakpadagi article 370 amadi 35a lokthokuna apunba india gi saktam sagatuna utkhre nation asibu singbagi thabak lephanba ngamkhre जम्मू एंड कश्मीर की इलेक्शन दा कांग्रेस पार्टी ना जम्मू एंड कश्मीर की नेशनल कॉन्फ्रेंस का चटमिनगनी हारिबा असि अंगकपा पोक्तबा ngamde हाइकी चीफ मिनिस्टर एन बिरेन मखा तारदुना फोंदोखिबदा कांग्रेस ना मतिक मयाई पांगबदमक पामली लेबाक असिगी करिगुंबा अमता खंदे लेबाक असिदी कायरबसु याई हाइबा वाखलोंदा थबक थौरम कया चथरबरा हाइबसि सिंगनबा फावरे हाइकी मखा तारकपा अतोपा पाव अमदा सकंगदबा सिंगना नुपा अमा नोंमैना कापलमले ngasi nungthil pung 2 minute nifurum tabada sakhangdaba khulai paiba mioi singna moirang police station gi manung chanba moirang khunok primary school khongnang lambi awang leirakta
Meoi ama Nongmeina Kaplamle hairi thogdok asigi matangda presna phangba paugi matung inna Nongmei Kaplamlibo Meoi adugi mamingna Laisram Thoiba chahi 19 apokpa Laisram Iboyaima thanga konjeng lekaidagi ni hairi mahaki ningjolda Nongmei maru ama kapsilambagi dakpham lei hairi thogdok adu thokraba matung manak nakpada leiba Meoi singna thoibabu anakpa hospitalda pukatuna laikanaki hairi mahakpu kanana kari maramgidamak Nongmeina kaplambano haiba hojikmaki oinadi chapchana khangba ngamdri adumakpu chahi amamuki mamangda mahaki loinabi thori yanduna laikidabagi thogdok aduga mari lainaramba yabagi thajaba lei hairi thogdok aduga mari lainana pulisna makha tana thijinbagi thabak ama chathaba hokre hairi makha tarakpa pauda khangapokta ising ichauna yum chamari lopari lising amarom ising thumjinkhre relief camp hangdokre Handak numit nini humni nong leptana chubadagi khangabok phawraga cheliba arong turelgi marilgi isingi imai pathorakpadagi khangaboki mafam ayambada ising thumjinkhibadagi hojik yamna miyamna ichaugi awaba kham thengna mayoknabadagi khangabok lamlong bazar setta relief camp hangdokre ising ichau asina ka hena sohaliba mafam asi khangabok part 1 amadi 3 gi manungchana leiriba yumsingni mafam asida leiba yum chamari rom ising thumjinduna leifam leitabadagi khangabok lamlong bazar setta leiriba relief camp hangdoktuna imung yangkhai romgi mioising ahanbagi oina changjapam loduna leiri paw asina makhatana hai khangabok lamlong bazar dagi horaga mamang pangna bangsi mudon taba lambigi nak yetta leiriba yumsing ising thumjinkhre aduga khangabok part 3 gi akoibada leiba low panba loiraba low pari lising ama isingna pumthum thumjinkhre lokol asiga tainana leiriba ngagi farm kayasu ising thumjinduna mang takpa haibadu oire hauji khangabok lamlong bazar setta hangdokliba relief camp asida isingna sohallaba imungsingi mioising leifam chandabadagi awaba mayoknari hari khangabok lamlong bazar setta hangdokliba relief camp asigi phibam asi ayuk Thobal district ki DC Ahanthem Subhas amadi mari leinaba official singna laktuna yengsillamle hari loinana khangabokta leiriba KM Blooming School gi mapu oiriba Major Mangangsu laktuna angamba mateng panglamle hari ising ichaugi awaba taraba mioisingi mateng pangba amadi pochai safagadaba mafamsingda hondokpagi thabakta mafam aduda leiriba Arambai Tengol unit 3 gi thongmisingna achobo mateng pangli ngasi churiba nong asi makhatana churakpa tarabadi ichaugi phibam asi hena sathiba phibamda oiraktuna miyam awaba mayoknaba yana leiri maram aduna Manipur lengaki maikeidagi ichauna sohallaba imungsingda piba yaba tengbang amadi kudaki oiba leifamna singba ningthina sembi sabinabagi damak athubaga miyeng changbiyu haina ichaugi nanglaba khunjasingna phongdoragli makha tarakpa pauda Khulai Paiba Masel Nongmei Kapnakhre ngasi nungthil pung 2 rom taba matamda Imphal West District ki Lamsang Police Station gi manung channa leiba Koutruk ki Lower Primary School amadi Community Hall ani lonaba mafam amada Khulai Paiba Masel gi marakta ningai sangdanaba thorakpadagi maikei ani gi marakta Nongmei Kapnakhre hairi paw asin hai Nongmei Kapnabagi thodok aduda maikei amagi mioi ama Nongmeina panduna soklaba mioi asigi maming Laisram Gopin chahi 38 kawi 10 thadagi ni hairi mahaki nangalgi makhada Nongmei maru ama panbadagi hojik Raj Medicity da laikanari loinana Nongmei Kapnaba aduda manak nakpada leiba imung amagi gate na singbadasu Nongmei maruna pankhi hairi thogdok adu thokle haibagi paw hek tabaga mafam aduda security force ki kangbu sangsinduna akanba mongda thiba humbagi thabak chathaki adubo hojik phawba Nongmei Kapnariba Khulai Paiba sing adu kana kanano haiba khangba ngamdri hairi Maka tarakpa pauda mai huranba mioi ani phakhibaga loinana IST consumer kumapan gi mai kakthakre Manipur State Power Distribution Company Limited MSPDCL gi official singna ngarang su tongan ba mafam singda red chathabada mai gi khazna thiramdaba IAD2 area dagi IST consumer amagi mai kakthakhibaga loinana IAD 1 division 2 gi area dagi mioi mari IAD division 3 area dagi mioi 13 phagalle haina MSPDCL की जनरल मैनेजर NG किरण कुमार ना थादोरप चेरोल अमना हाइरी चेरोल असिना हाइ IAD 4 डिवीजन एरिया दगी मियोय अमा कक्सिंग डिवीजन एरिया दगी अमा थौबाल दगी मरी बिष्णुपुर दगी मरी कांगपोकपी दगी मरी पुन्ना मियोय कुंथ्रा के मई हुरालंबगी दमक फागतपग लोइनना मई गी सेल थिरमदबगी दमक IST कंज्यूमर यांखै गी मई गी लाइन कथतले हाइरी मखा ताना मई लाना सिजिनबसिंग फागतपगी थबक चथगी गनिसु हाइरी
Makha tarakpa pauda Kakching Commandona Lalhova ama fare combined force na losinduna thamlamba Khulai kaya su phagatkhre. Kakching Police Commando gi kanguna ngarang Kakching area da chathaba operation da miyamdagi namduna sel khaibada chenabani haiba KCP Nongtren kombagi lanmi ama fare hari farba Meoi adugi maming Wangkhem Sunil Elias Tomba kawi masagi chahi nimfu rom sure Kakching dagini Mangondagi mobile phone ama phagat pagal loinana makha taba logi oiba thabak sing lokatnaba Kakching Police Station da sinakre. Amaromda Thobal District ki manung channa leiba Wangjing Khunokda security ki apunba combined team amana thiba humbagi thabak chathabada Khulai Paiba singna lotsinduna thamlambani haina chingnaba Khulai kya phagatle hari phagalaba Khulai sing adudi magazine ga konana insas rifle ama hangba magazine ga loinana 9mm pistol ama ICE 36 hand grenade manga loinana ring ani kapa yariba maru kulhumdoi helmet ama detonator ama BP Bags 1 ga loinana blank round tara manga phagatpa ngamle hari makha tarakpa pawda Jiribam da posting chatkiba police personnel sing sahi ama tha manga suraba pawba transfer tobidana thambire. Mamang chahi lising ani kulhumdoi ki March 18 da Manipur Police ki DGP da thokiba order number 5/11/2021 IGP Z2 gi matung inna Jiribam District Police da posting pi kiba police personnel sahi ama tha manga suraba pawba transfer tobidana thambire hari pawse asina phangba pawgi matung innadi Jiribam da posting pi kiba police personnel sing adu punna team tarani team amamam da police personnel nipan amadi taret na saba Meoi ni Jiribam Police da posting pi kiba police team tara adudi Bishnupur District Police dagi team ahum Imphal East dagi team ahum Imphal West dagi ama Kakching dagi ama loinana Thobal dagi anini hari niyam ge matung innadi Jiribam District Police da posting pi kiba numit adu dagi paraga tha ahum suraba matamda transfer amuk togodabani adubu niyam asi ngaktana police personnel sing asi Jiribam District ki police da asumak namsinduna thambire niyam gi matung inna tha ahum khudingi transfer tobagi thabak adu kaidana chathabiu haina Manipur Police ki makok tongwa singda haijarabasu thabak oina pangthoktana leire hairi paw asina hai Jiribam da posting taduna leiriba police team tara hanagi mafamda halaknabagi damakta makhoigi mahut oina police personnel team taret Jiribam da changlakle aduga hana Jiribam da posting pi khiba team tara adugi manungda Imphal East ki team ani amadi Thobal dagi team ama Jiribam District Police da adumak posting taduna leige leibada masana yare hairi maram aduna hana Jiribam da changlakkiba sahi ama tha manga sujilakliba police personnel team taret makhoigi hanagi mafamda athubada transfer tobiro haina cherol asina hairagli loinana tha ahum khudingi transfer togodabani haiba niyam adu ngakna chatpham tho isu hairi